Today I'm going to tell you about the lies of cookies. They are the sons of Lucifer. They are the Satan. Sigi traksi thauraga matu masa yo iba tha iba myamdu thakwa ngamde noina hatok pigrene matu masa duna kapiba pirang sinthariba pi tariba pi du noi da chu no masoina na lakadaba frida mangwai Hana maktada mayam po nampo ikok muna kuramjari ngasi na video ma share tawjage mayam mangda aina video khara collect tawjai social media dagi adu tahan jage chilnaw nagagi chilnaw singdagi thamlakpa wahi kya aina mungdi share tawjari ko mayam sunsoy na tabiyo ado aina mangjaw na aina khara wahi kra haining badi ihar bajat se Moya tau je jam sathina henman le yeng bang amak che pau se ngai gi mi amagi miam chalak taba mi amagi minung sigi tau ba ya bagi ko aran ba tarasu ai asi khakti magi aran ba tau ba henjal lakpa se magi ka henjal lakpa thong miam se masi miam se uraga ne ba khoina sum puning da pharok pa sing hum phongdok sa bani ko kuki se kamaina thammi na hagi yeng wa jai habda Christian gi Bible gi matung ina Lucifer hariba kaino se khoi fataba hadi kaino ne ba cinema da hairaga khoi gunda ko bet haigumba ado moi singdu gi masa masuni haina praman tawnarak le bhauji ki mat hauji tawri se ko social media da mayamna ado moi se kai haini saadagisu henna tamthiba jiba haina aduga sangdam nareba kaina di henjalle ase video se amtang hantamina kisi koma Hello guys. Today I'm going to tell you about the lies of cookies. They are the sons of Lucifer. They are the Satan. They are the liars of liars. Never ever believe what they flash in national social media. Okay. A day without lie is a day wasted, is their team. On 3rd May 2023, they start war with Metis, and the war is not yet over, and they start with the Tangkuls. They said with the only Tangkuls, Tangkul Nagas, not other Nagas. And they killed their 3 armed pastors, reverend, and they blamed the Nagas again. They abducted 6 General Nagas brothers from Konsa village, including 1 pastor, and killed them. And those perpetrators who belongs to the Su group of KNFP, Thangboy Haukip, Elias Jamgagin, husband of Deputy CM Nimsa Gitkin. Why you appointed the wife of the terrorist as the Deputy CM of Manipur? What game plan do you play in Manipur? The cookies are the liars and fathers of liars. Never ever accept what they say in flash in social media. Yesterday they ambushed and they killed 1 driver from West Bengal and injure 1 security personnel. Clarify, Mr. Modi ji. asini mayam ado aina try siga mu haining wasina marak thatna aina wai kra jage madudi kasunate akogi kuki hai bajat se jengo chumi ma lejadraba truck driver dugi kari maral leidana moi hatuk pi no ba haidi micham paja haatpa ise lo na su yadi bako ado kaisu letaba micham da moina stationary se asi yam thawong se yam lu da ba hai tare ko moina hatning ba hali tawning ba tawri asi karamba leibak ta karamba lo da lege karamba dharma da lege
asine na hangning se mafam je moi se mira sara khangdaba samara nga marak ki wakhal chenba adu ni ba moi tawise maral leitaba driver di kari maral leidana driver do halinoba driver do mayam gi manipur da leiba praja mayam gi chara thakna mayam tawiba driver se maitai su pangan su tribal su loina jawrini ado moida amuk attack tawkhaleba icham chamna khunja singda ko micham singda tana lambi chatliba pot puriba driver da gari da hawda ran tawre aduga escort leijau yauna haidi security tup yamna marang kai leiba marak siga truck thawriba driver haatpa ngamise masisu yamna ngningai ni se sarkar se karamba makhalgi sarkar no sarkar se kadai da leirige karamba duty no sarkar na tawisi haibadi state ki security naina lei singche natraga central security niai lei singche moi kanagi da makta lei no haibu hang sine wala ise yam thi noi te myam video se amka tamina kisi myam ngarang imphal dagi ukhul tamna asa athak puraga lakpa truck ama bolitan dagi kuki militant sine imbos tawraga khudakta magi sitagi hatok pirego adusu squad yauna ni ko akhoi security force na ngak selaga satpam gari ne ko free da mathanda satpa gari nate adusu yam angak pani ko akhoi gi manipur da lairiba force miyam su ko angak pani moi yaurasu yaudrasu kari su kanade moi yawe haina akhoi wakhan chauthona satningai ama su laite mang da phau mangoi da ba wafam ne ko thabak ne ko thaja ningai leitre ba security singsi aduga moi da tumai da kapak da na hauji tangkhol naga isin inau sing asiba ma poloi na ba haina mathau mangam aroi ba mathau mangam tau na ba haina tawra leiba mi sing da su nong mai kapi da na mi siraga awanu ding tharaga phumna ba hotna re mai ba mafam phau mi du phau phajana phumhan bidrego mafam du da su tumai nong mai kabak pagi poloi ningai sem sarang leremba mi sing du su poloi ba yadraga loina sen khirego asiba mi phau nongai na ingna singna poloi biba yadraba manipur ne ko iramdam ne ko angak pa ne ko siba phau nongai na siba yadraba mafam ne ba khoi manipur haib city aduga national highway sida asa athak puri ba akhoi manipur gi puk chakhau thaiba chakhau puri ba gari singbudi jati bi jati khaide asigumba thabak si go tawhanning de haibadi akhoi manipur sidi mi pan tanga ga hingi akhoi manipur dagi thopa pothok si ayamba leite aduna akhoi di mi gi state dagi mi gi lam dagi akhoi laura sari bneba sari bisi gari mapu driver singduna masagi punsi si khubak ta habaga awaba myam ama thengnaraga puraga leibagi akhoi si hausi phau ipuk thanna zaraga nungai na potharba ngammi baneba asigumba mi singbu hatopi ba ngammeba ko aduna moina purakta de akhoi kari sagani ko moju kholai pairaga nongmai pairaga lan thengna ba lan phamda chatte hainingai leite ko moisu lan thengnari bani lambi sida yarakta sok phatraba national highway lambi phatraba du landslide taba matam lambi da awa ana thopa matam da mayum phau halakpa ngamdraga hapta ama ani ahom phau lambi da lekpaga yauri bne ko asuk wana kang marakta tumit marakta tumdaba makai akhoi manipur da hingi ba praja myam gi mabuk thanhanna ba haina wana chaliba akhoi manipur praja myam gi sakhau puriba gari singbu mi singbu sumaina gari sunataba maralai taba mi singbu sumaina hatopi ba haibasi ko yam phatte sigumba pukchen chenba mi singsidi sa haibuduneba sa haibudagi atopa hainingai leiteba aduga
kuki singsu naga gi khakta nate maitai gi khakta nate pangan gi khakta nate gari myam sina pura ibisi akhoi manipur da lairiba jati bijati loi namak ki chakhau moina pura ga lakpani chakhau gi lan si moina thengnar lairibne bako asida phau noi imbus tawra ga kapa gamme ba hatopa gamme ba noi so ngarang hakhiba mi du Nitish Kumar haibadu aduna pubiba sing chang myam amasaram khagdawne noi sugo nabok thalla ga hojiti mina purakpa sing chak esang na pi myam du sara ga hoji mi bu hatopa ngamme ne noi gi di ishwar ama su laitre ne noi sidi ko noi na ngamba changsi prithvi da di noi ya ngamme ne sarga da di kri su phangaro noi sidi noi da di aphaba ama su haibi ningai leite ne sigi truck si thauraga matu macha yo iba tha iba myam du thakwa ngamte noi na hatok pi khre ne matu macha du na kapiba pirang sinthariba pi tariba pi du noi da chu no ma soina na lakadaba frida mangwai kaidawang du su mangwai micham praja haatpa haibusiti micham praja gi pi du noma natraga noma noi da su soida na lakadawne aduna jati bijati khaide national highway sida lambi loi namakta truck khakda nate atopa acha athak puri ba gari myam sibudi thiguma thodok si matong mana amuka thohan bi keno akhoi su yengba ngamde moina purakpa mapana akhoi su hojik charaga hingi bane ko moina hek lepkhiba matamda akhoi chara helaga su sigdawne aduna siguma thawong si matungda amuka tawhanganu haibasi haining